ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯦꯀꯣ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤꯗ ꯎꯔꯤꯁꯤ ꯆꯥꯔꯠꯅꯦ ꯆꯥꯔꯠ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯎꯔꯛꯀꯅꯤꯀꯣ ꯍꯌꯦꯡ ꯆꯥꯔꯠꯇꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯕ꯭ꯔꯣꯀꯔ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠꯀꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯆꯥꯔꯠꯁꯤ ꯁꯨꯃꯥꯏꯅ ꯎꯔꯛꯀꯅꯤ ꯒ꯭ꯔꯤꯟꯒꯤ ꯆꯥꯔꯠ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯒ꯭ꯔꯤꯟꯒꯤ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯂꯩꯔꯦ ꯑꯗꯒꯤ ꯒ꯭ꯔꯤꯟꯒꯤ ꯆꯥꯔꯠ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯌꯥꯎꯕ ꯂꯩꯔꯦ ꯑꯗꯒꯤ ꯔꯦꯗ ꯌꯥꯎꯕ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯌꯥꯎꯕ ꯂꯩꯔꯦ ꯔꯦꯗ ꯌꯥꯎꯕ ꯂꯩꯔꯦ ꯍꯌꯦꯡ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝꯕ ꯁꯤꯒꯤ ꯆꯥꯔꯠꯁꯤ ꯒ꯭ꯔꯤꯟꯒ ꯔꯦꯗꯀ ꯃꯁꯤꯡ ꯌꯥꯝꯅ ꯎꯕ ꯑꯗꯩ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤꯅ ꯆꯥꯎꯔꯤꯉꯩ ꯁꯤ ꯃꯁꯤꯡꯁꯤ ꯁꯨꯝ ꯍꯟꯊꯔꯛꯀꯅꯤ ꯎꯕꯀꯣ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤꯅ ꯄꯤꯛꯁꯜꯂꯛꯏꯉꯩ ꯁꯨꯝ ꯁꯤꯒꯤ ꯃꯁꯤꯡꯁꯦ ꯎꯕꯁꯤꯅ ꯌꯥꯝꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤꯅ ꯆꯥꯎꯔꯛꯏꯉꯩ ꯁꯤꯒꯤ ꯃꯁꯤꯡꯁꯦ ꯁꯨꯝ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯔꯇꯤꯡꯁꯦ ꯀꯗꯥꯏꯗ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯆꯥꯔꯠꯁꯤ ꯌꯦꯡꯅꯕꯒꯤ ꯃꯇꯝ ꯆꯥꯔꯠꯁꯤ ꯀꯃꯥꯏꯅ ꯐꯣꯝ ꯇꯧꯔꯤꯅꯣ ꯆꯥꯔꯠꯁꯤ ꯀꯔꯝꯕꯗ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯣꯀꯔꯒꯤꯗꯀꯣ ꯑꯩꯈꯣꯏꯅ ꯕ꯭ꯔꯣꯀꯔ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯕ꯭ꯔꯣꯀꯔꯗ ꯃꯁꯥꯒꯤ ꯆꯥꯔꯇꯤꯡꯒꯤ ꯁꯣꯐꯋꯦꯌꯔ ꯌꯥꯎꯖꯔꯛꯏꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯆꯪꯕ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯣꯀꯔ ꯅꯠꯇꯕ ꯋꯦꯕꯁꯥꯏꯠꯇ investing.com ꯑꯗꯒꯤ tradingview.com charting stock edge ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯥꯔꯠꯁꯤꯡꯗꯣ ꯌꯦꯡꯕ ꯌꯥꯏꯀꯣ ꯍꯣꯔꯦꯟ ꯃꯅꯤꯡꯗ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯆꯥꯔꯠꯇꯣ ꯑꯝꯇꯪ ꯌꯦꯡꯕ ꯌꯥꯕꯒꯤ ꯃꯇꯝ ꯐꯪꯉꯒꯗꯤ ꯆꯥꯔꯠꯇꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯆꯥꯔꯠꯀꯤꯁꯦ ꯂꯣꯏꯔꯦꯀꯣ ꯆꯥꯔꯠ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯆꯥꯔꯠꯇꯨꯃ ꯗꯤꯁꯄ꯭ꯂꯦ ꯇꯧ ꯎꯔꯅꯤꯀꯣ ꯑꯩ ꯑꯃꯇꯪ ꯍꯪꯒꯠꯂꯛꯀꯦ ꯆꯥꯔꯠꯁꯦ ꯍꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯎꯗꯣꯏꯅꯦ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯇꯤꯡꯒꯤ ꯁꯣꯐꯋꯦꯌꯔ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯆꯥꯔꯠ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯎꯕ ꯃꯇꯝꯗ ꯔꯦꯗꯀ ꯒ꯭ꯔꯤꯟꯒ ꯄꯨꯜꯂ ꯂꯩꯅꯤ ꯔꯦꯗꯅ ꯃꯥꯔꯀꯦꯠ ꯀꯨꯝꯃꯦ ꯍꯥꯏꯅꯤ ꯒ꯭ꯔꯤꯟꯅ ꯃꯥꯔꯀꯦꯠꯁꯦ ꯀꯥꯏ ꯍꯥꯏꯅꯤ ꯑꯗꯨꯒ ꯁꯨꯝꯕ ꯁꯣꯐꯋꯦꯌꯔꯁꯤ ꯃꯌꯥꯝ ꯂꯩꯒꯗꯣꯏꯅꯦ ꯆꯥꯔꯠꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕꯗ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯔꯇꯤꯡꯒꯤ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏ ꯕ꯭ꯔꯣꯀꯔ ꯑꯩꯈꯣꯏꯅ ꯍꯥꯡꯖꯔꯤꯕ ꯕ꯭ꯔꯣꯀꯔꯗꯨꯒꯤ ꯃꯈꯥꯗ ꯑꯃ ꯆꯪꯉꯛꯄ ꯌꯥꯔꯦ ꯕ꯭ꯔꯣꯀꯔꯁꯤꯗ ꯑꯦꯅꯤ ꯕ꯭ꯔꯣꯀꯔ ꯖꯦꯔꯣꯗꯥꯗ ꯍꯥꯡꯒꯦꯔꯥ ꯑꯞꯁꯇꯣꯛꯁꯇ ꯍꯥꯡꯒꯦꯔꯥ ꯑꯦꯟꯖꯦꯟ ꯋꯥꯟꯗ ꯍꯥꯡꯒꯦꯔꯥ IIFLꯗꯕꯨ ꯍꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯆꯥꯔꯇꯤꯡ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯑꯗꯩ investing.comꯗ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟ ꯁꯨꯡꯍꯥꯡ ꯍꯥꯡꯗꯕꯤꯗ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤ ꯆꯪꯕ ꯌꯥꯔꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯁꯤꯗ ꯑꯃꯨꯛ ꯆꯪꯕ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯤꯒꯤ ꯑꯦꯅꯤ ꯑꯃꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯍꯩꯅꯖꯕꯤ ꯖꯒꯥ ꯑꯃꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯆꯥꯔꯠꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯄꯟꯈꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯅ ꯍꯥꯏꯕꯗꯣ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯈꯦꯠꯅꯒꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯔꯦ ꯀꯔꯤ ꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯃꯥꯔꯀꯦꯠ ꯑꯣꯄꯟ ꯑꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯔꯀꯦꯠ ꯑꯣꯄꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯃꯥꯔꯀꯦꯠꯁꯤ ꯑꯣꯄꯟꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ 7:35ꯗꯒꯤ ꯍꯧꯏ ꯑꯗꯨꯒ ꯀꯌꯥꯗ ꯀ꯭ꯂꯣꯖ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ 3:30ꯗ ꯀ꯭ꯂꯣꯖ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯑꯦꯚ꯭ꯔꯤ ꯋꯤꯛꯀꯤ ꯀꯥꯟꯗ ꯍꯣꯂꯤꯗꯦ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒꯗ ꯁꯤ ꯍꯣꯂꯤꯗꯦ ꯑꯣꯏꯒꯅꯦꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯀꯔꯤ ꯂꯥꯛꯀꯅꯤ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯟꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ ꯏꯟꯗꯤꯌꯥ ꯃꯥꯔꯀꯦꯠꯇ ꯑꯣꯏꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦꯁꯤꯡꯗꯣ ꯃꯥꯔꯀꯦꯠ ꯂꯣꯏꯅ ꯁꯨꯇꯤ ꯊꯥꯒꯅꯦꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯤ ꯀꯗꯥꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯣꯟꯕ ꯇꯧꯍꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ 9:15ꯗꯒꯤ ꯍꯧꯔꯒ 3:30ꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯣꯟꯕ ꯇꯧꯍꯧꯒꯗꯕꯅꯦꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯣꯟꯕ ꯇꯧꯅꯅꯤ ꯁꯤ ꯃꯅꯨꯡꯗ ꯃꯥꯡꯕ ꯌꯥꯕꯅ ꯃꯥꯡꯒꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯕ ꯑꯗꯩ ꯇꯣꯡꯕ ꯌꯥꯕ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯣꯏ ꯇꯧꯍꯧꯗꯣꯏꯅꯦ 9:15ꯗꯩꯅ 3:30ꯁꯤ ꯃꯅꯨꯡꯗ सिबु हेक हेंदोक्रबा केमदा तौबे यारोय लेगेजु यारोय योंथोकेजु यारोय अमते यारोय प्रॉफिट याम लेरे प्रॉफिट बुक तौगे है तागदि सिगी मनुंगदा लॉस तु थोगे है गना सिगी मनुंगदा समाइन तो तौने अद मार्केट ता छुट्टी लेजे एवरी वीक सैटरडे का संडे का अदुइदि अखोइना कईदौगे है मतमदा सिदा कईगु मखोइना फुल टाइम ट्रेडर अमु ओनगिगे नत्र फुल टाइम इन्वेस्टमेंट अमु ओइरके हाय तारगदि अखोइदा फंगिबा मतम जस्ट 9:15 दे हरोगा 3:30 बो कतने अखोइना वर्क तौबे यादुजे अदु आई रिमेनिंग दि अखोइ हॉलिडे ओइदने पोथाबे यादुने अदुम कानाबा नुंगाइबा मयाम अम फंगनि गो सिदा फुल टाइम ओनदगी तारगदि अदो सिजे फुल टाइम ओनदबा नत्रगजु अखोइना थबा अमा तौना सिगी थबकसे दुम तौबदा यादबरा हैबसु दुम याइको हजिक मथंगदा अमुक कईदौगे है मतन सागी अखोइना टाइम फ्रेम ना इनि हेक पलिजे टाइम फ्रेम से कईदौगे है मतमदा टाइम फ्रेम
chawringi candle masing handarakani haigi ko adagi time frame handaragana candle masing yamgani na sai pangi adu kaigino hai matamda time frame khaido misi kaino hai matamda hayeng trade taw matamda investment gi trade haibamne swing gi trade haibamne si ani gi time frame sing de loina ayama na manane magi trading style ja ani je yamna khena boi debo ko adudi aina maji makha mu ja tharak matamda asi ani ji khena di jimaram karigino haibdu jo fajana sugaina hairake adagi amuk kai dawge hamatamda intraday trader ko day trader natraga position trader intraday trader ji am toina tabirangani ko sije akhoi ke dawge hamatamda no buy sai tare ko nauna sangai ba khoina siji yaingi su oidabne sigi jaga intraday trader masidi pro ganguna tawgada thabakne pro haibdi profession oina fajana chart sigi maramda nasagi price candle sigi maramda fajana read tawba hiraba kanguna hairiba intraday je lamjan gadabne hek howbada sida hana hek changjaluraba mido market tagi gambler oina oirani ma ko aduga yam thuna market tagi ma paisa manga tholakane aduga mana haineba khangdaba mi singna ai stock market ji changjaluba yaba nate hek changjaluba paisa di mangi ma de na haineba adigi akhuju khangdaba ni na mana paisa do mangom paisa mangu de akhui min udone haibdi ma paisa mange or paisa paikhale ai ji de dum leimina ni dum khanggaduni dengo ohongbuda market sidi ya da boining na khuju dum tholakna ba khanne changjaluba yaba nate si mafam ji tawruba yaba nate na haine mi khudimaki magi working style magi character magi behavior loi khena banina kaidongni haiba tan mafam ji de heta satloga loina mangane haibsu leite ko tawbadadi hek changjalubaga pro na changadaba jaga ji intraday ga khoi day trade tawba jijik yam kan tanangani option da sanaba intraday sanaba na yam tuina tanangani sumba pochida hana hawtaraga de egi capital yam tuna blow up tawgine yam tuna mangine aduna moi di pro ni na kai dawge ha matam da moi ki time frame ji yam kupane pikpane 1 minute ki time frame 3 minute ki 5 minute ki 10 minute 15 minute 30 minute chaw moi di 1 hour buk tang da ne moi na sana ka doje aduga investment ga swing ga dan kai dawge ha mai ki time frame ji loi chawne 30 minute ki time frame 1 hour 4 hour 1 day 1 week 1 month samaina time frame ji chaw ka ne ha tare aduna ne aikhoina kai dawge ha matamda hek howbada kai dawni songi trade ya sije hana lamge na kai dawnu khaluno hek horopada sigumba je hana haige hana khangano kai dawni ha matamda akhoina thaba ama tawpa matamda machadagi horoga chobada loisalo haidra aduna kai dawge ha stock market dadi kai dawni hamna chobudi hora aga machada hina machada kumthara kadabne suma time frame machada adudi sigi haitana sigi asoba singja hana phajana khangdana sigi machagi time frame je hana akoina khut thajalu ta de masana capital adu adum yam thuna mangi tamne ahing amada lupa lakh ama mangba haibaje sigi jaga je da kesu nate no mamda lupa 20 lakhs loige haiba 30 lakhs loige haibra some amount khara na 50,000 yam pi abda na 10,000 haibaje no madam lai loibe haiba si jaga je aduga si jaga sidana amuk kai dawge haiba matamda time frame do yam chawrabanina risk yam thina ne me hai tare adu kamaina tawge haiba da hoji makha tarpa damu yengsi ko makha tarpa damu yengsi si kamaina tawge haiba da hoji makha thabdai amuk hairage explain torage poche aina system amaka hawduye ko hawduye do sije kuidri aina sum base ama loigra base ani hanaki base ama mo aina 7 February dagi tawgena tawje ko 7 February di tawge haiba posi kaino investment do ne hajiki investment minimum capital de putho yagar risk lo oiba adu tha khuding khara hapsan ba yabagi stock selection tawbagi mo adu kamaina tawgadagi haibdigi matangda aina class masam tawgena date 7 de only just 12 days ta 12 days khatane tawduji nomagi pung ani khatane kai thoktuje 7 February de horaga hairiba procedure jo kamaina tawgani stock selection kamaina tawgani price se kamaina movement jengani haibdo adu khatane adu kamaina tawge haibanta haiba stock se hairiba course asigi stock ki course asi hayeng de 31 bahokhi manungda
ꯀꯩꯒꯨꯝꯕ ꯑꯦꯟꯔꯣꯜ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 500 ꯑꯃꯒꯤ ꯗꯤꯁꯀꯥꯎꯟꯁꯨ ꯂꯩ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯣꯔꯁꯁꯤ ꯏꯁꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩ 100% ꯃꯅꯤ ꯕꯦꯛ ꯇꯧꯕꯒꯤ ꯒꯥꯔꯦꯟꯇꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯔꯁ ꯑꯃ ꯁꯤꯟꯒꯦꯅ ꯇꯧꯋꯤ ꯃꯔꯝꯗꯤ ꯏꯟꯚꯦꯁꯃꯦꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕꯅꯦ ꯑꯩꯉꯣꯟꯗ ꯈꯪꯉꯕꯅꯤꯅ ꯀꯥꯟꯅꯩꯁꯤ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯕ ꯐꯣꯔꯃꯨꯂꯥꯁꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯊꯣꯛꯀꯦ ꯑꯗꯨꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯂꯩꯕ ꯐꯣꯔꯃꯨꯂꯥꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯗꯤ ꯏꯁꯥꯒꯤ ꯍꯩꯅꯕꯗ ꯈꯔ ꯁꯦꯝꯗꯣꯛꯑꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃ ꯗꯤꯕꯦꯂꯞ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯔꯨꯜ ꯑꯃꯃꯝ ꯂꯣꯏ ꯂꯩꯒꯅꯤ ꯃꯁꯥꯒꯤ ꯔꯨꯜ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃꯃꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠꯇ ꯁꯛꯁꯦꯁ ꯑꯣꯏꯅꯕꯒꯤ ꯁꯤꯅ ꯆꯞ ꯆꯥꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯔꯣꯏꯕ ꯑꯩꯅ ꯁꯦꯝ ꯄꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯏꯟꯚꯦꯁꯃꯦꯟ ꯃꯔꯛꯇ ꯂꯦꯞꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯑꯇꯣꯞꯄ ꯑꯃ ꯐꯩꯗꯣꯛꯈ꯭ꯔꯕ ꯑꯗꯨꯑꯣꯏꯗꯤ ꯃꯥꯁꯨ ꯐꯦꯜ ꯑꯣꯏꯔꯛꯀꯅꯦꯕ ꯍꯟꯊꯔꯛꯀꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯥꯅ ꯐꯖꯅ ꯏꯁꯇ꯭ꯔꯤꯛꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩ ꯊꯥ 4 ꯑꯃ ꯒꯦꯞ ꯂꯩꯔꯒ ꯅꯠꯇ꯭ꯔ ꯆꯍꯤ ꯑꯃꯗ ꯑꯩ ꯏꯟꯚꯦꯁ ꯇꯧꯔꯒ ꯍꯥꯏ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯊꯝꯃꯝꯕꯗ ꯃꯥꯔꯀꯦꯠꯁꯦ ꯁꯨꯡꯃꯥꯡ ꯃꯥꯡꯉꯣꯏꯕ ꯀꯥꯔꯛꯄ ꯑꯗꯨꯝ ꯀꯥꯔꯒꯗꯤ ꯂꯩꯔꯝꯒꯅꯦꯕ ꯕꯠ ꯔꯤꯇꯔꯟꯗꯨꯗꯤ 20 ꯂꯥꯛꯀꯗꯕꯗꯣ 10ꯗ ꯂꯥꯛꯄ ꯌꯥꯏ 8ꯇ ꯂꯥꯛꯄ ꯌꯥꯏꯕꯀꯣ ꯕꯠ ꯀꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕ ꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯔꯁꯁꯦ ꯑꯝꯇꯪ ꯌꯥꯎꯔꯒ ꯌꯦꯡꯕꯤꯔꯣ ꯁꯤꯒꯤꯁꯤꯗ ꯑꯩ 7 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯌꯥꯎꯅꯕꯅ ꯍꯧꯅꯕꯅ ꯇꯧꯔꯤ ꯃꯊꯪꯒꯤ ꯕꯦꯆꯁꯦ 7 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ ꯍꯧꯒꯅꯤ ꯑꯗꯨ ꯃꯇꯝꯅ ꯄꯨꯡ 8ꯇꯩꯅ 4 ꯑꯣꯏꯕ ꯑꯗꯨꯒ ꯇꯧꯕꯗꯤ ꯑꯣꯟꯂꯥꯏꯟ ꯃꯣꯗ ꯑꯣꯏꯒꯅꯤꯀꯣ ꯑꯦꯞꯁ ꯖꯨꯝꯁꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯤꯡ ꯆꯟꯕꯤꯍꯧꯔꯒꯗꯤ ꯑꯗꯨꯝ 500 ꯑꯃ ꯗꯤꯁꯀꯥꯎꯟ ꯇꯧꯖꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯀꯣꯔꯁꯁꯦ ꯁꯨꯃꯥꯏꯅ ꯁꯤꯟꯒꯦꯅ ꯑꯃ ꯀꯟꯅ ꯁꯥꯒꯠꯂꯤꯀꯣ ꯑꯗꯣ ꯐꯥꯔꯁ ꯕꯦꯆ ꯇꯧꯈꯤ ꯁꯦꯀꯦꯟ ꯕꯦꯆ ꯇꯧꯈꯤꯕ ꯃꯈꯣꯏ ꯑꯗꯨꯝ ꯐꯖꯅ ꯍꯧꯖꯤꯛꯐꯥꯎ ꯑꯥꯔꯅꯤꯡ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟꯗꯣ ꯐꯖꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯏꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯅꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯃꯣꯏꯅ ꯑꯗꯨꯝ ꯀ꯭ꯋꯥꯔꯤ ꯑꯗꯨꯝ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯍꯪꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯤ ꯈꯪꯉꯛꯇ꯭ꯔꯦ ꯀ꯭ꯂꯥꯁꯁꯤꯗ ꯁꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯍꯟꯖꯟꯅ ꯃꯣꯏꯗ ꯐꯖꯅ ꯈꯪꯅꯕꯗ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯉꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯟꯅ ꯔꯤꯛꯁ ꯌꯥꯝ ꯂꯧꯔꯨꯒꯤꯅꯣꯕ ꯔꯤꯛꯁꯁꯤ ꯈꯤꯇꯪ ꯂꯧꯋꯣꯕ ꯑꯗꯣ ꯔꯤꯇꯔꯟꯁꯤ ꯌꯥꯝ ꯂꯥꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕꯤꯌꯣ ꯃꯥꯔꯀꯦꯠꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯁꯦ ꯍꯥꯟꯅ ꯈꯪꯅꯕ ꯍꯩꯅꯕ ꯍꯥꯟꯅ ꯍꯣꯠꯅꯗ꯭ꯔꯤꯉꯩ ꯑꯩ ꯑꯦꯅꯤ ꯄꯣꯠ ꯑꯃꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯁꯛꯁꯦꯁ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯑꯗꯨ ꯃꯥꯡꯉ ꯇꯣꯛꯀꯅꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯁꯤꯒꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯍꯥꯏꯅꯤꯡꯕꯉꯩꯗꯤ ꯁꯤꯗ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯣꯔꯁꯁꯦ ꯑꯝꯇꯪ ꯌꯥꯎꯁꯟꯕꯤꯔ ꯌꯦꯡꯕꯤꯔꯣ ꯗꯦꯠ 31 ꯍꯌꯦꯡꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯦꯟꯔꯣꯜ ꯇꯧꯕꯤ ꯇꯥꯔꯗꯤ ꯂꯨꯄꯥ 500ꯀꯤ ꯗꯤꯁꯀꯥꯎꯟ ꯑꯃꯁꯨ ꯂꯩꯒꯅꯤꯀꯣ ꯀꯩꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯤꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ 7 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤꯗꯤ ꯀ꯭ꯂꯥꯁ ꯑꯃ ꯕꯦꯆ ꯑꯃ ꯍꯧꯅꯕꯒꯤ ꯑꯩ ꯁꯦꯝ ꯁꯥꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯏꯟꯚꯦꯁꯃꯦꯟꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯁꯨꯒꯥꯏꯅ ꯌꯥꯎꯒꯗꯕ ꯄꯣꯔꯁꯟ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯦ ꯐꯖꯅ ꯑꯝꯇꯪ ꯇꯝꯊꯣꯛꯄꯤꯔꯒ ꯑꯝꯇꯪ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯑꯗꯩ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯁꯤꯗ ꯐꯖꯅ ꯇꯨꯡꯁꯤꯜꯂꯨꯔꯒꯗꯤ ꯑꯥꯐꯇꯔ 5 ꯌꯔꯁꯀꯤ 10 ꯌꯔꯁꯀꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯑꯗꯨꯝ ꯎꯕ ꯊꯣꯛꯄ ꯌꯥꯔꯕꯅꯤꯅ ꯏꯁꯥꯅ ꯗꯤꯁꯤꯖꯟꯗ ꯂꯧꯕꯤꯔꯣ ꯀꯔꯤ ꯑꯣꯏꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯀꯩꯒꯨꯝꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯆꯦꯠꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯪꯕꯤꯔꯣꯀꯣ ꯑꯩ ꯑꯗꯨꯝ ꯈꯨꯝꯅꯕꯒꯤ ꯃꯤꯅꯤꯠ 5-10ꯗꯤ ꯑꯗꯨꯝ ꯑꯩ ꯃꯇꯝ ꯑꯗꯨꯝ ꯂꯧꯖꯒꯦ